tumdadana phamna lei hai adugaidi syntax ama amuba syntax ama mayam changna thangre manungda khulai jawre na mayam pullaga ki dana tasallaga lei na tai adugagi makhon thoktaba ambulance am changre na mo pakhatana ani subada kuki laloba sing ase mitei lebakta landariba singja extremist group amani haina lauthokpa tai hojik haibu anoda manipurda honorable Amit Shah lengbirakpa matungda Manipurgi mafam khudingda khungang khudingda ing takpa aki akhang leitaba aidi nena tana ahing tumba yarabra haibasigi wahang amadi lai mayam punamakpu ahanba maktada khuramjari ngasi amuk inau video ma puduna laksare mayam punamak ki mafamda ngasi thamjariba video si mitei lebakta hujik pongpong sana chathariba irang masigi matangdani mitei lebak manipur hairiba lamdam masi manipurgi wangmada leiriba mitei ekhoi punimakki sakeng ningselni hairiba sakeng ningsel asina kai khrabadi mitei hairiba furup asigi hinglubagi kanaba wanthog yaudrba mioi mapok amani haina laudaba ngamde haukiba megi tang ahumdagi chatharakpa kuki lalhouba singi mihat mipun yung kai mei thaba huran chinthi tauba asina chingba kuina chatharakliba asibu Bharat Sarkarna matam kaya kuina yengduna leikhigadauge masi khanbada awabamni tha ama chupna irang thoklaba asida thagi loiramdai numit humni mamangda Bharat ki mapu sarkar gi home minister oibiriba Amit Shah na mitei lebakta lengbirakuna mitei gi lebaki manungda thokliba awana tariba mayam asi jengsin biriba se asi mahakna miyamda laglaga tangdu leitaba ma purakani haina thajaba thambirabi ase masi kadai phawba thoram paikhat pigadawribage haibasi haijaba ngamde adubu aikoi leibak macha ma oina yengba tari mangna leibak miyamda piramliba wafamsing asidi kabliba angangsingda kappa toknaba kabo afaba pichabagam oina thoki haina launingi leibak miyamna pendaba wafam oina lawi maramdi mangna thokliba issue asigi matangda issue si oiba yade thokpa yade masi lepkadabani haiba akanba wai sijinade ma noi khanaganu noi awana tariba puna aina jengani matungda amuk khana loi haibana chingba kayama mana haibirami masi amuktang yengsi mana laglamba sida mangna mitei lebak ki khudong thiba nangliba khut thoknariba kuki amasung mitei gi manungda kangpokpi more Churachandpur na chingba mafam kayada mangna yengsinbiki ado makna lebak miyamda piramliba wafam asidi Churachandpur da chalaga angam mathau leader singa unaba matamda mangna kari wafam thamlamlage haibadu aikhoina lebak miyamna kari su khangba ngamde mangna nungda kari watanaramliba madu aikhoina su haiba ngamde maramdi mana Churachandpur chatpa matamda mitei macha amatta maga loinaba jawkhidi maramaduna akuppa marol nungi wafam asi kanamatana reporter na bhawda kaimta haiba ngamde masini yamna luriba wafamdi adu mangna manipurda tangdu leitaba ohengani haina mana hairibase kadawai phawa aikhoibu thajaba ngamdoribage masini koina khangningi Mana Manipurda leiringai manung asimaktadasu khulai paiba
ꯀꯥꯡꯕꯨꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯅ ꯈꯨꯠꯂꯥꯏ ꯀꯥꯞꯄ ꯃꯤ ꯍꯥꯠꯄ ꯃꯩ ꯊꯥꯕꯅꯆꯤꯡꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯉꯔꯥꯡꯗꯁꯨ ꯊꯣꯛꯏ ꯉꯔꯥꯡꯃꯛꯇꯗꯁꯨ ꯃꯌꯥꯝ ꯑꯃ ꯀꯥꯞꯅꯕ ꯊꯣꯛꯏ ꯑꯁꯤ ꯑꯅꯥꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯑꯗꯨ ꯀꯗꯥꯏ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯣꯔꯛꯄ ꯉꯝꯒꯗꯧꯔꯤꯕꯒꯦ ꯃꯍꯥꯛꯅ ꯂꯥꯛꯂꯝꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯀꯔꯤꯝꯇ ꯄꯟꯕꯤꯔꯝꯗ꯭ꯔꯦ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗꯒꯤ ꯃꯣꯔꯦꯔꯣꯝꯗꯒꯤ ꯃꯤꯖꯣꯔꯥꯝꯔꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯂꯥꯂꯣꯡ ꯀꯌꯥ ꯁꯤꯟꯗꯨꯅ ꯃꯤꯇꯩꯗ ꯈꯨꯠ ꯊꯥꯔꯤꯕꯁꯦ ꯌꯥꯝꯅ ꯈꯨꯗꯛꯇ ꯇꯧꯕ ꯊꯧꯗꯣꯛ ꯅꯠꯇꯦ ꯃꯁꯤꯒꯤ ꯄ꯭ꯔꯃꯥꯟ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯃꯔꯝꯗꯤ ꯑꯩꯅ ꯊꯦꯡꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯍꯥꯏꯖꯕꯅꯤ ꯑꯩ ꯏꯁꯥꯅ ꯍꯥꯏꯖꯟꯖꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯚꯦꯂꯤ ꯇꯝꯄꯥꯛ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯆꯤꯡꯃꯤ ꯃꯤ 10,000 ꯔꯣꯝꯅꯤ ꯍꯥꯏꯅ ꯄꯜꯂꯤ ꯑꯁꯤꯒꯨꯝꯕ ꯃꯤ 10,000 ꯔꯣꯝꯁꯦ ꯑꯃꯠꯇ ꯇꯝꯗ ꯂꯩꯍꯧꯗ꯭ꯔꯦ ꯀꯤꯊ ꯅꯥꯟꯗꯧꯕ ꯈꯔ ꯅꯠꯇꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯤꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯒꯤ ꯃꯃꯥꯡꯗ ꯃꯤꯇꯩ ꯂꯩꯕꯥꯛꯀꯤ ꯚꯦꯂꯤ ꯍꯥꯏꯗꯤ ꯇꯝꯗ ꯏꯝꯐꯥꯜ ꯇꯥꯎꯟ ꯂꯩꯔꯤꯕ ꯑꯗꯩ ꯑꯇꯩ ꯑꯇꯩꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯇꯩ ꯑꯇꯩ ꯀꯗꯥꯏꯗ ꯑꯩꯈꯣꯏꯗꯤ ꯇꯥꯎꯟ ꯃꯆꯥ ꯃꯆꯥ ꯂꯩꯔꯤꯕ ꯁꯤꯡ ꯑꯁꯤꯗꯒꯤ ꯆꯤꯡꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯂꯥꯂꯣꯡ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯆꯠꯊꯔꯛꯄ ꯂꯥꯂꯣꯡꯅꯤ ꯃꯤꯇꯩ ꯂꯩꯕꯥꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯊꯧꯑꯣꯡ ꯁꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯗꯤ ꯃꯤꯇꯩ ꯂꯩꯕꯥꯛ ꯑꯁꯦ ꯇꯣꯈꯥꯏ ꯇꯥꯗꯅ ꯃꯈꯣꯏꯒꯤ ꯆꯤꯡꯒꯤ ꯂꯝ ꯍꯥꯏꯉꯩꯒꯤ ꯃꯈꯣꯏꯒꯤ ꯀꯨꯀꯤ ꯂꯦꯟ ꯍꯥꯏꯅ ꯇꯥꯟꯕ ꯑꯁꯤꯒꯤ ꯄꯥꯟꯗꯝꯅꯤ ꯃꯣꯏꯅ ꯆꯪꯁꯤꯜꯂꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯤꯆꯝ ꯄ꯭ꯔꯖꯥꯅ ꯃꯌꯥꯝꯗꯤ ꯂꯥꯎꯔꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯁꯛꯇꯝ ꯀꯥꯏꯍꯟꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯒꯗꯕꯅꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯠꯅ ꯁꯨꯅꯕ ꯐꯨꯅ ꯆꯩꯅꯕ ꯑꯁꯤ ꯑꯩꯈꯣꯏ ꯇꯣꯛꯁꯤ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯄꯣꯔꯛꯁꯤ ꯍꯥꯏꯅ ꯇꯣꯏꯅ ꯂꯥꯎꯔꯤ ꯁꯔꯀꯥꯔꯒꯤ ꯊꯣꯡꯗꯁꯨ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯍꯤꯡꯁꯥ ꯃꯈꯣꯏꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯈꯣꯏꯒꯤ ꯍꯥꯠꯄ ꯇꯨꯞꯄꯗꯤ ꯂꯦꯞꯇ꯭ꯔꯤ ꯃꯁꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯒꯗꯧꯔꯤꯕꯒꯦ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯄꯤꯔꯝꯕ ꯋꯥꯐꯝ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯃꯤꯠ ꯁꯥꯍꯅ ꯄꯤꯔꯝꯕ ꯃꯥꯒꯤ ꯋꯥꯐꯝ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯥꯏꯗꯤ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯁꯔꯀꯥꯔꯒꯤ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯃꯥꯡꯈꯤꯕꯁꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯎ ꯑꯩꯈꯣꯏ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯅꯤ ꯉꯁꯤ ꯃꯦꯒꯤ ꯖꯨꯟꯒꯤ ꯇꯥꯡ 2ꯗꯒꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯅꯤ ꯍꯥꯏꯅ ꯍꯥꯏꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯪꯗꯅ ꯊꯤꯔꯅꯤ ꯍꯨꯝꯃꯅꯤ ꯍꯥꯏꯕꯁꯦ ꯇꯝꯗꯇꯔ ꯆꯤꯡ ꯂꯝꯗ ꯉꯔꯥꯡꯇ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕꯁꯤꯡꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯑꯣꯏꯗꯤ ꯀꯥꯔꯐ꯭ꯌꯨ ꯍꯥꯏꯔꯤꯕ ꯀꯥꯔꯐ꯭ꯌꯨ ꯑꯁꯤꯅ ꯇꯝꯗꯇ ꯚꯦꯂꯤꯗꯇ ꯊꯥꯗꯕ ꯆꯤꯡꯌꯥ ꯇꯝꯌꯥ ꯆꯤꯡꯗꯅ ꯆꯤꯡꯂꯛ ꯇꯨꯔꯛꯇꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯈꯣꯏꯗꯗꯤ ꯀꯥꯔꯐ꯭ꯌꯨ ꯂꯩꯇꯕ꯭ꯔꯥ ꯃꯈꯣꯏꯅ ꯃꯅꯤꯡ ꯇꯝꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯀꯥꯈꯠꯂ ꯀꯨꯝꯊꯔ ꯇꯧꯔꯒ ꯑꯅꯛꯄꯗ ꯂꯩꯕ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝꯗ ꯌꯦꯡꯉꯒ ꯃꯤꯇꯩꯁꯤꯡꯕꯨ ꯍꯥꯠꯄ ꯃꯁꯤ ꯀꯔꯝꯕ ꯃꯤꯒꯤ ꯂꯤꯆꯠꯅꯣ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏ ꯃꯁꯤ ꯈꯜꯂꯣꯏꯗꯕꯅꯤ ꯃꯈꯣꯏꯅ ꯃꯤꯇꯩ ꯂꯩꯕꯥꯛ ꯑꯁꯤ ꯇꯣꯈꯥꯏ ꯇꯥꯕꯒꯤ ꯐꯤꯕꯝ ꯑꯣꯏꯗꯤ ꯐꯣꯡꯅ ꯍꯥꯏꯗꯤ ꯑꯐꯣꯡꯕꯗ ꯍꯣꯠꯅꯧ ꯇꯥꯜꯂꯨ ꯅꯈꯣꯏ ꯂꯩꯕꯥꯛ ꯑꯣꯏꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯏꯇꯤꯍꯥꯁꯅ ꯌꯥꯗꯕ ꯄꯨꯋꯥꯔꯤꯅ ꯄꯤꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯃꯈꯣꯏꯅ ꯀꯩꯗꯧꯉꯩꯗꯁꯨ ꯀꯨꯀꯤꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯇꯣꯈꯥꯏ ꯇꯥꯍꯟꯗꯅ ꯂꯩꯄꯥꯛꯄꯨ ꯑꯅꯤ ꯊꯣꯛꯍꯟꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯐꯣꯡꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯃꯗꯨ ꯃꯣꯏꯅ ꯍꯦꯛ ꯐꯪꯅꯕ ꯇꯥꯜꯂꯛꯄꯗ ꯃꯈꯣꯏ ꯑꯃꯠꯇꯁꯨ ꯂꯩꯔꯣꯏ ꯂꯣꯏꯅ ꯇꯨꯝꯒꯅꯤ ꯃꯁꯤꯒꯤ ꯃꯇꯝ ꯂꯥꯛꯀꯅꯤ ꯃꯆꯤꯟꯉꯩꯗ ꯂꯥꯌꯥꯝꯒ ꯁꯔꯣꯏ ꯃꯌꯥꯝꯒ ꯂꯥꯟ ꯁꯣꯛꯅꯕ ꯃꯇꯝꯗ ꯁꯔꯣꯏ ꯇꯨꯝꯅ ꯁꯤꯈ꯭ꯔꯤꯕꯗꯨꯅꯤ ꯃꯃꯩꯗ ꯂꯥꯏꯒꯤ ꯈꯨꯠꯄꯨ ꯑꯃꯅ ꯂꯪꯗꯥꯏ ꯑꯣꯏꯔꯒ ꯑꯅꯤ ꯑꯁꯤꯒꯤ ꯋꯥꯇꯥꯏ ꯄꯨꯔꯛꯇꯅ ꯑꯏꯪꯅ ꯇꯞꯅ ꯃꯤꯇꯩ ꯂꯩꯕꯥꯛ ꯄꯥꯟꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩ ꯑꯗꯨꯅ ꯁꯔꯣꯏꯗꯒꯤ ꯂꯥꯛꯄꯅꯤ ꯆꯤꯡꯃꯤꯁꯤꯡ ꯆꯤꯡꯃꯤ ꯇꯝꯃꯤ ꯃꯤꯇꯩꯅꯤ ꯑꯅꯤꯅ ꯄꯨꯜꯂꯒ ꯆꯤꯡꯗ ꯂꯩꯕꯅ ꯆꯤꯡꯃꯤ ꯑꯣꯏꯈ꯭ꯔꯦ ꯇꯝꯗ ꯂꯩꯕꯅ ꯇꯝꯃꯤ ꯑꯣꯏꯔꯦ ꯃꯤꯇꯩ ꯍꯥꯏꯕꯁꯤ ꯑꯄꯨꯟꯕ ꯑꯅꯤꯁꯤꯅ ꯄꯨꯜꯂꯒ ꯁꯛꯇꯝꯅꯤ ꯃꯤꯇꯩ ꯍꯥꯏꯕ ꯁꯛꯇꯝ ꯑꯁꯦ ꯀꯥꯏꯍꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯀꯥꯏꯕ ꯇꯥꯔꯒꯗꯤ ꯃꯤꯇꯩ ꯂꯩꯕꯥꯛꯇ ꯃꯤ ꯍꯥꯏꯕ
ꯁꯥꯒꯩ ꯑꯁꯤ ꯑꯃꯐꯥꯎ ꯂꯩꯍꯧꯔꯔꯣꯏ ꯃꯁꯤ ꯑꯩ ꯍꯥꯏꯖꯅꯤ ꯃꯁꯤ ꯂꯥꯏ ꯋꯥꯌꯦꯜꯅꯤ ꯑꯩꯅ ꯍꯥꯏꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩ ꯀꯌꯥꯝ ꯈꯪꯉꯒꯦ ꯍꯪꯉꯛꯄ ꯇꯥꯔꯒꯗꯤ ꯈꯪꯗꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯍꯧꯐꯝ ꯁꯥꯠꯐꯝꯒꯤ ꯋꯥꯔꯤꯗꯒꯤ ꯂꯥꯛꯄ ꯃꯗꯨꯒꯤ ꯄꯔꯤꯡ ꯑꯗꯨꯅ ꯑꯣꯏꯔꯛꯄ ꯐꯤꯕꯝꯅꯤ ꯃꯤꯇꯩ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯌꯥꯔꯛ ꯄꯟꯊꯦꯡ ꯀꯌꯥꯔꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯕꯅꯤ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯁꯔꯀꯥꯔ ꯄꯨꯔꯤꯕ ꯏꯃꯨꯡꯑꯣꯏꯕꯁꯤꯡꯅ ꯈꯪꯍꯧꯗꯕ ꯂꯝꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯁꯔꯀꯥꯔꯒꯤ ꯊꯧꯔꯣꯏꯁꯤꯡꯅ ꯈꯪꯍꯧꯗꯕ ꯀꯔꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯈꯪꯅ ꯈꯪꯅ ꯃꯁꯤ ꯎꯅ ꯎꯁꯤꯟꯅꯗꯕ ꯇꯧꯕꯗꯒꯤ ꯉꯁꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯇꯞꯅ ꯇꯞꯅ ꯍꯥꯏꯗꯤ ꯆꯪꯁꯤꯜꯂꯛꯂꯒ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯒ ꯃꯅꯤꯄꯨꯔ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯅꯤ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯥꯏꯁꯦ ꯈꯟꯊꯕꯤꯌꯨ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯇꯧꯕ ꯊꯕꯛ ꯅꯠꯇꯦ ꯑꯦꯁ ꯇꯤꯒꯤ ꯋꯥꯐꯝ ꯄꯨꯁꯟꯕꯤꯔꯛꯀꯅꯨ ꯑꯦꯁ ꯇꯤꯒꯤ ꯋꯥꯐꯝꯗꯒꯤ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯃꯤꯠ ꯁꯥꯍꯅ ꯑꯦꯁ ꯇꯤꯒꯤ ꯋꯥꯐꯝ ꯑꯃ ꯀꯣꯔꯠꯇꯒꯤ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯨꯕꯗꯒꯤ ꯃꯁꯤ ꯑꯣꯏꯔꯛꯄ ꯐꯤꯕꯝꯅꯤ ꯍꯥꯏꯁꯦ ꯃꯁꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒꯤ ꯑꯣꯅꯔꯦꯕꯜ ꯑꯃꯤꯠ ꯁꯥꯍꯁꯨ ꯃꯁꯤꯒꯤ ꯂꯧꯔꯣꯟ ꯑꯁꯤꯗ ꯈꯟꯊꯕꯤꯗꯦ ꯍꯥꯏꯕ ꯑꯃꯈꯛ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯤꯇꯩ ꯂꯩꯕꯥꯛꯇ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯦꯁ ꯇꯤꯒꯤ ꯗꯤꯃꯥꯟꯅ ꯅꯠꯇꯦ ꯑꯦꯁ ꯇꯤ ꯗꯤꯃꯥꯟ ꯇꯥꯟꯗ꯭ꯔꯤꯉꯩꯒꯤ ꯃꯆꯤꯟꯉꯩꯗꯒꯤ ꯃꯈꯣꯏꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯂꯥꯛꯄꯅꯤ ꯃꯈꯣꯏ ꯆꯤꯡꯃꯤꯁꯤꯡꯅ ꯀꯔꯝ ꯍꯥꯏꯅ ꯃꯇꯝꯗ ꯃꯤꯇꯩꯗ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯦ ꯀꯝꯅ ꯈꯪꯕꯒꯦ ꯃꯣꯏ ꯍꯥꯟꯅꯗꯤ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯕꯗꯨꯅꯅꯤ ꯃꯦꯒꯤ ꯇꯥꯡ 3 ꯅꯠꯇꯦ ꯃꯦꯒꯤ ꯇꯥꯡ ꯃꯦ ꯆꯪꯉꯛꯇ꯭ꯔꯤꯉꯩꯗꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 30ꯗꯒꯤ ꯃꯈꯣꯏ ꯑꯁꯦ ꯇꯥꯎꯟ ꯊꯥꯗꯣꯛꯇꯅ ꯂꯝꯗ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯚꯦꯂꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯅ ꯃꯣꯏ ꯆꯦꯟꯈ꯭ꯔꯕꯅꯤ ꯃꯗꯨ ꯌꯦꯡꯕꯤꯌꯨ ꯈꯨꯟꯃꯥꯕꯁꯤꯡꯅ ꯊꯤꯕꯤꯌꯨ ꯋꯥꯍꯧꯁꯦ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯃꯁꯤ ꯇꯝꯗ ꯑꯃꯐꯥꯎ ꯂꯩꯍꯧꯗ꯭ꯔꯤꯕꯁꯦ ꯃꯣꯏ ꯍꯥꯟꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯕꯗꯨꯅ ꯈꯪꯕꯗꯨꯅ ꯃꯣꯏ ꯍꯥꯟꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯊꯣꯛꯑꯒ ꯃꯣꯏ ꯃꯅꯨꯡꯗ ꯐꯥꯎꯅꯔꯒ ꯃꯁꯤ ꯁꯤꯟꯕꯅꯤ ꯃꯤꯇꯩꯁꯤꯡꯅ ꯃꯁꯤ ꯎꯔꯁꯨ ꯈꯪꯍꯧꯗꯕ ꯎꯔꯁꯨ ꯎꯍꯧꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯊꯧ ꯁꯥꯗꯕ ꯊꯧꯑꯣꯏꯗꯕ ꯍꯧꯖꯤꯛ ꯖꯤꯔꯤꯕꯥꯝ ꯌꯧꯁꯜꯂꯛꯀꯗꯧꯔꯦ ꯃꯈꯣꯏꯒꯤ ꯂꯥꯜꯂꯣꯡ ꯑꯗꯣ ꯃꯣꯏꯅ ꯀꯗꯥꯏꯐꯥꯎ ꯀꯩꯗꯧꯗꯣꯔꯤꯕ ꯃꯗꯨꯗꯤ ꯑꯩ ꯍꯥꯏꯖꯕ ꯉꯝꯗꯦ ꯃꯗꯨ ꯐꯤꯜꯗꯨꯒ ꯑꯩꯅ ꯆꯠꯇꯕꯅꯤꯅ ꯃꯗꯨ ꯍꯧꯖꯤꯛ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯁꯜꯂꯛꯀꯗꯧꯔꯤ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯍꯟꯗꯛꯀꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯡꯅ ꯂꯣꯏꯁꯤꯟꯒꯗꯧꯕ ꯃꯥꯟꯗꯦ ꯂꯣꯏꯁꯤꯜꯂꯣꯏ ꯀꯔꯤꯒꯤꯅꯣꯗ ꯁꯥꯡꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄ ꯆꯠꯊꯔꯛꯄ ꯍꯥꯏꯗꯤ ꯊꯧꯑꯣꯡꯅꯤꯅ ꯇꯨꯡꯗ ꯁꯥꯡꯅꯁꯨ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯩ ꯍꯧꯖꯤꯛ ꯃꯁꯤꯒꯤ ꯋꯥꯔꯣꯏꯁꯦ ꯀꯔꯝꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯇꯦꯡꯇ ꯄꯟꯖꯒꯦ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯖꯔꯣꯏꯒꯦ ꯍꯟꯗꯛ ꯑꯣꯅꯔꯦꯕꯜ ꯑꯃꯤꯠ ꯁꯥꯍꯅ ꯄꯤꯔꯝꯂꯤꯕ ꯋꯥꯔꯣꯏ ꯑꯁꯤ ꯑꯩꯈꯣꯏ ꯄꯦꯟꯗꯦ ꯃꯤꯇꯩ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯃꯤꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯇꯩ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯕꯨ ꯀꯥꯏꯒꯗꯧꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯜꯂꯤ ꯃꯁꯤ ꯀꯥꯏꯍꯟꯕ ꯌꯥꯔꯣꯏ ꯀꯥꯏꯕꯁꯨ ꯉꯝꯃꯣꯏ ꯍꯥꯏꯅ ꯑꯩꯅ ꯂꯧꯖꯩ ꯃꯔꯝꯗꯤ ꯃꯁꯤ ꯀꯥꯏꯍꯟꯕ ꯇꯥꯔꯛꯄꯗ ꯍꯣꯏ ꯃꯤꯇꯩ ꯂꯩꯕꯥꯛꯇ ꯃꯤꯇꯩ ꯑꯃꯐꯥꯎ ꯂꯩꯍꯧꯗꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯨꯀꯤ ꯑꯃꯐꯥꯎ ꯂꯩꯍꯧꯗꯕ ꯑꯃꯗꯤ ꯑꯣꯏꯕ ꯇꯥꯏ ꯈꯨꯕꯥꯛ 2 ꯐꯨꯗꯅꯗꯤ ꯃꯈꯣꯜ ꯍꯧꯗꯦ ꯈꯨꯕꯥꯛ 2 ꯐꯨꯅꯔꯒ ꯑꯃꯗꯤ ꯁꯣꯏꯗꯅ ꯃꯌꯦꯡ ꯇꯥꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯅ ꯑꯔꯥꯏꯕ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯂꯥꯟꯒꯤ ꯂꯥꯟꯕꯥꯎ ꯁꯦꯟꯃꯨꯡꯖꯩꯈ꯭ꯔꯦ ꯃꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏ ꯄꯥꯎ ꯁꯝꯖꯤꯟꯅꯕꯤꯌꯨ ꯃꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯂꯣꯏꯁꯤꯟꯕ ꯉꯝꯃꯣꯏ ꯀꯔꯤꯒꯨꯝꯕꯗ ꯃꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯂꯣꯏꯁꯤꯟꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯩ ꯈꯤꯇꯪ ꯄꯤꯖꯒꯦ ꯆꯨꯝꯕ ꯂꯥꯟꯕꯗꯨ ꯃꯌꯥꯝꯅꯁꯨ ꯅꯩꯅꯕꯤꯌꯨ ꯀꯔꯤꯒꯨꯝꯕꯗ ꯃꯤꯇꯩ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃ ꯄꯨꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯃꯤꯠ ꯁꯥꯍꯅ ꯆꯦꯡ ꯆꯥꯛ ꯈꯔ ꯌꯦꯜꯂꯝꯃꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯁꯦꯟ ꯊꯨꯝ ꯈꯔ ꯄꯤꯔꯒ ꯃꯗꯨꯅ ꯂꯩꯕꯥꯛꯀꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯉꯝꯃꯣꯏ ꯄꯣꯔꯛꯄ ꯇꯥꯔꯕꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯔꯝ ꯈꯔ ꯂꯩ ꯑꯍꯥꯟꯕꯗ ꯀꯨꯀꯤꯒꯤ ꯁꯨꯁꯦ ꯂꯧꯊꯣꯛꯄ ꯇꯥꯏ ꯃꯤꯇꯩ ꯂꯩꯕꯥꯛꯇꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯅꯤꯁꯨꯕꯗ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯦ ꯃꯤꯇꯩ ꯂꯩꯕꯥꯛꯇ ꯂꯥꯟꯗꯥꯔꯤꯕꯁꯤꯡꯁꯦ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ ꯇꯥꯏ ꯑꯍꯨꯝꯁꯨꯕꯗ ꯃꯤꯇꯩ ꯂꯩꯕꯥꯛꯇ ꯍꯧꯖꯤꯛ ꯊꯥꯖꯤꯜꯂꯛꯏꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯌꯥꯡꯅ ꯂꯧꯊꯣꯛꯄꯤꯔꯒ ꯑꯇꯣꯞꯄ ꯑꯥꯔꯝ ꯐꯣꯔꯁ ꯊꯥꯖꯤꯜꯄꯤꯔꯛꯄ ꯑꯁꯤ ꯑꯍꯨꯝꯁꯤꯈꯛ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯃꯤꯆꯝ ꯑꯃ ꯑꯣꯏꯅ ꯃꯁꯤ
ꯃꯌꯥꯝ ꯏꯁꯤꯟꯗꯨꯅ ꯊꯝꯕꯤꯌꯨ ꯔꯦꯀꯣꯔꯗ ꯚꯤꯗꯤꯑꯣꯗꯁꯨ ꯂꯩꯔꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯂꯥꯛꯀꯗꯧꯔꯤꯕ ꯃꯁꯤ ꯑꯆꯧꯕ ꯋꯥꯊꯣꯛꯁꯦ ꯏꯂꯥꯏ ꯂꯥꯏꯅ ꯂꯣꯏꯁꯟꯒꯅꯤ ꯍꯥꯏꯕꯁꯦ ꯈꯟꯕꯤꯒꯅꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯁꯤꯒꯤ ꯋꯥꯇꯥꯏ ꯄꯨꯔꯛꯄ ꯉꯝꯒꯗꯕꯁꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯁꯤ ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯀꯔꯝꯍꯥꯏꯅ ꯋꯥꯇꯥꯏ ꯄꯨꯔꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯒꯅꯤ ꯍꯥꯏꯔꯦ ꯃꯥꯡꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯕꯨ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯔꯦ ꯑꯗꯨ ꯇꯝꯗꯇꯔ ꯑꯇꯝꯅꯅ ꯇꯝꯂꯤꯕꯁꯦ ꯍꯧꯖꯤꯛ ꯉꯔꯥꯡꯃꯛꯇꯗ ꯍꯥꯏꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯅ ꯄꯨꯈꯤꯕꯁꯤꯡꯗꯣ ꯃꯗꯨꯗꯤ ꯍꯟꯗꯣꯛꯑꯣꯏꯗ꯭ꯔꯥ ꯑꯂꯨꯕ ꯋꯥꯐꯝ ꯑꯃꯅ ꯀꯥꯔꯐ꯭ꯌꯨ ꯑꯁꯤ ꯚꯦꯂꯤꯗꯇ ꯊꯝꯕ꯭ꯔꯥ ꯀꯥꯔꯐ꯭ꯌꯨ ꯑꯁꯤ ꯆꯤꯡꯂꯝꯗꯇ ꯊꯝꯕꯤꯗꯕ꯭ꯔꯥ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯤ ꯆꯤꯡꯂꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯦ ꯍꯥꯏꯔꯒ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯂꯩꯕ ꯃꯤꯇꯩꯁꯤꯡꯕꯨ ꯃꯩ ꯊꯥꯕ ꯍꯥꯠꯄ ꯇꯨꯞꯄ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤ ꯆꯥ ꯀꯌꯥ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯃꯐꯝꯗꯨꯗꯗꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯒꯤ ꯑꯥꯔꯃꯤꯁꯤꯡꯅ ꯃꯐꯝꯗꯨꯗ ꯆꯪꯗꯅ ꯉꯥꯛ ꯁꯦꯟꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯇꯝꯗꯇ ꯇꯥꯎꯟ ꯃꯌꯣꯟꯗꯇ ꯉꯥꯛ ꯁꯦꯜꯂꯒ ꯃꯗꯨ ꯀꯥꯔꯐ꯭ꯌꯨ ꯊꯥꯗꯔꯒ ꯃꯗꯨꯅ ꯑꯐꯕ ꯄꯨꯔꯛꯄ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯑꯁꯤꯅꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯂꯩꯕꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯄꯦꯟꯅꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯩꯅ ꯄꯤꯖꯈ꯭ꯔꯤꯕ ꯃꯔꯝ ꯑꯍꯨꯝꯁꯦ ꯑꯁꯤꯈꯛꯅ ꯂꯩꯕꯥꯛꯀꯤ ꯑꯏꯪꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯤꯊꯥꯏ ꯈꯔ ꯄꯤꯔꯒ ꯆꯤꯟꯗ ꯐꯖꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯏꯪꯊꯒꯗꯧꯕ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯌꯥꯝꯅ ꯌꯥꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯈꯟꯊꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯃꯤꯠ ꯁꯥꯍ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯈꯨꯡꯒꯪ ꯈꯨꯗꯤꯡꯗ ꯏꯃꯨꯡ ꯈꯨꯗꯤꯡꯗ ꯏꯪ ꯇꯞꯄ ꯑꯍꯤꯡ ꯇꯨꯝꯕꯗ ꯅꯦꯅꯥ ꯇꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕ꯭ꯔꯥ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯒꯤ ꯄꯥꯎꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗꯗꯤ ꯉꯁꯤꯐꯥꯎꯗ ꯁꯥꯟꯇꯤ ꯂꯩꯇ꯭ꯔꯤ ꯑꯀꯤꯕ ꯀꯣꯛꯇ꯭ꯔꯤ ꯑꯍꯤꯡ ꯌꯧꯔꯒ ꯇꯨꯝꯗꯦ ꯃꯌꯥꯝ ꯄꯨꯜꯂꯒ ꯀꯤꯗꯅ ꯇꯥꯁꯜꯂꯒ ꯂꯩ ꯍꯥꯏꯅ ꯇꯥꯏ ꯑꯗꯨꯗꯒꯤ ꯃꯈꯣꯟ ꯊꯣꯛꯇꯕ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯆꯪꯈ꯭ꯔꯦ ꯍꯥꯏꯅ ꯑꯃꯨꯛ ꯄꯥꯈꯠꯇꯅ ꯇꯨꯝꯗꯗꯅ ꯐꯝꯅ ꯂꯩ ꯍꯥꯏ ꯑꯗꯨꯒꯩꯗꯤ ꯁꯤꯟꯇꯦꯛꯁ ꯑꯃ ꯑꯃꯨꯕ ꯁꯤꯟꯇꯦꯛꯁ ꯑꯃ ꯃꯌꯥꯝ ꯆꯪꯅ ꯊꯥꯡꯈ꯭ꯔꯦ ꯃꯅꯨꯡꯗ ꯈꯨꯠꯂꯥꯏ ꯌꯥꯎꯔꯦ ꯍꯥꯏꯅ ꯑꯃꯨꯛ ꯇꯥꯏ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯃꯌꯥꯝ ꯑꯃꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯄꯥꯎꯁꯦ ꯑꯩꯈꯣꯏꯅ ꯇꯥꯏ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯃꯤꯠ ꯁꯍꯥꯅ ꯂꯦꯡꯕꯤꯔꯛꯑꯝꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯏꯪꯊꯕ ꯅꯠꯇ꯭ꯔꯒ ꯈꯝꯖꯤꯟꯕ ꯇꯥꯁꯟꯕ ꯇꯧꯕꯤꯔꯝꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯍꯥꯛꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯃꯗꯤ ꯑꯩꯍꯥꯛꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯈꯨꯔꯨꯝꯖꯔꯤ